ngasi phone ki batongan tongan manipuri si phone sing digi maroi bi pau sing khar khongo sarakana manipur top channel gi mai ke digi myam na thamjage ahan bada thaudang poksi da phone ki ba maroi ba pau khra lakadari ba numi nini asi north east akan manung tarabi yai imd lakadari ba numi nini asi da assam arunachal pradesh amasu meghalaya da akan manung tarabi yai haina india meteorological department gi mai ke digi phone dokre akan manung tagadori basiga mari lainana India Meteorological Department gi makerigi numit nini asigi oina Assam Arunachal Meghalaya da red alert issue tawkhre hauji hauji su Meghalaya asi numit khrani gi mamang na nong leptana takhibana ising isaw mayuk naribani ngarang sagol sa numita su landslide na miyoy mari sikre habigi report laidi Meghalaya gi Minister Konrad Sangmana Garo Hills region da landslide jauna mafam kyari ising isaw mayuk nariba dugi matang da yamna haksina lauduna relief ki mari lena ba thabak sing pekhat paukre Assam da State Disaster Management Authority ki maike digi landslide amasum isaw thokan ba jaga sing da red alert issue tawkhibani panmaya badi Assam da sauna landslide amadi ising isaw thokpagi miyoy kuntra ga taruk laikhida baga loinana kaya man hojik su awaba mayuk naribani amarom dana Class 10 की result Nemna Lakpagi Assam की government school साम की mathakta sokos notice thakhre हंदक हाइदो की बा Assam की HSLC exam की result Nemna Lakpa government school साम की mathakta Assam secondary education department ना sokos notice thakhre हाइरिबा खोंथांग से education department ना state अदुगी HSLC exam result हाइदो की बा नोम की मतुंगदनी state अदुगी HSLC exam की pass तौबगी सांग असी सादा 56.49 नि हाइरिबा percentage असी ममांग सही English सिंगनिगा कुनगा मथुई का येंगनाबदा यामना नेमि सही दुगी ओइना कोविड पैंडेमिक न मरम ओइरगा physical exam पांगथोखिद्रबसु pass तौबगी percentage अदु सादा 93.10 ओइखि सही सिगोइना Assam board न लौबा HSLC exam द government school कुनगा मंगादी pass तौबगी percentage असी 0 ओइखि असी यामना नुंगानिङै ओइ हाइना Assam की director of secondary education Mamta Hozaina Fungdokre Mana Makatana Haikibida State na Salaiba School Samaga Anina pass topiki sang si sada tarama sum masigi makadoiki masigi manung school kunga mga aduna nil sakibani masigi mari lainana Assam Secondary Education Department ki maikedi school sing adugi principal headmaster sing the sokos notice thakhre notice adu hek phanguga numit tari ni gi manungda madugi pakum pirakadabani haina sukhanganki Atop pa mana South Delhi da khatna sainaba imung ani high court na numit nifuga mangani suna Yamuna Torel singankre South Delhi da khatna sainaba imung ani ki mathakta lairiba FIR singadu pass tawna na ba Delhi High Court ki maike digi party animakta Delhi Zal board ki team amaga loina na numit nifuga mangani suna Yamuna Torel singnab order takhre imung ani khatna sainaba gi FIR adu February thada register tawkhibani aduga matter adu April da compromise tawkhi Imung anigi khana sainaba ki thaudu aduga mari lainana Delhi High Court wakalakiba petitioner amasum respondent ani magna makhoi da assign tawriba Yamuna Torel singma ki thaba adu nifuga mangani sukna tawgadabani loinana madugi report amasu court pirakadabani makhoi na Yamuna Torel singma ki thaba adu yamna peningai oi habigi certificate amasu Delhi gi Zal board ki pigani loinana certificate adu petitioner amasum respondent ani magna sayol amagi manungda record thamgadabani amasum justice Jasmit Singhana tuan order ani takhi court ki meke digi makhatana Yamuna Torel singbagi thaba adu yamna thamoi sengna amasum mapangal futok na senggadabani petitioner amasum respondent ani magna thaba adu Yamuna singbagi thabak toriba miyoi singna su report pi gadabani case asi makhatana August 13 ta hearing sathanaba release tokre panba yabadi imung ani khana sainaba thaudok tuga mari lainana miyoi taruk maralai khana sainaba du da Zaidpur Police Station की मैकेडिगी आतमना क्रिमिनल की थवों सिंह चथबा नुपी ओइबिगी मोडेस्टी दा अकाइबा पीबगिदमक तोंगाना IPC की सेक्शन सिंगी मखादा FIR रजिस्टर तौखिबनी अदुबु इमुंग असिगी मैकेडिगी अप्रैल थादा खना सैनबगी थौदो अदु कंप्रोमाइज तौरबा मतुंग ममांग थादा दिल्ली हाई कोर्ट मखोइगी मथक्ता पालिबा FIR सिंग अदु क्वास तौबियु हाइना वकलखिबनी wakat adu court na taraba matungda siguma action sing asi makhatana tauraroi haibigi thajaba ma petitioner amasum respondent gi makedigi pibaga loinana makhoi gi mathakta leiriba FIR sing adu kwas tauna ba numit nifuga mangani sumna Yamuna Torel singna order adu takhibani haina su paus na phongdorakli makasa tharapoina mapalam gi paukhra pona famdagi lakhosaraga Russia ga sokna ba lana Ukrainian lanmi sani fawa nungti gi siri
Nongpok Ukraine Russian forces ka yamna kana lan sokna bada Ukraine gi lanmi sani fawu yauna nungti ya si ana mayu nari han Ukraine gi President Volodymyr Zelensky gi khungbu man phongdokre Russian forces na apunba Donbas lokshin na bo hona ba sida yamna kana bombing torak pa maramna Ukraine gi lanmi sa kya siri haina Mikhailona phongdoki bu wa ma BBC na report okhi Ukraine nungsup lebok singi artillery yamna darkar hoidi Russian forces ki oina di nuclear nataba atai khulai makai sejinari makoina asobo artillery multiple rocket launcher system amasum makal maka kya gi aviation sejinari lan sukna riba forces ani ki marakta yamna sangdam na yaba sina maramoiduna Ukraine gi maikaida asiana yamna thokpani hainasu phongdoki hairi hainasu pausna makhatana su phongdorakli Atopa Palmer, Ukraine gi maikei da yaukiba foreigner ahum sibigi sairak pikre. Ukraine gi maikei da lan sokna ba yaukiba United Kingdom gi citizen ani amasum Morocco masa ama nongpok Ukraine gi pro-Russia oiba rebel sarkar na sibigi sairak pikre hari. Fighter ahum gi mathakta satakiba woyela do Ukraine amasum nongsup laibak singna lan gi rule thugai bani han yamna penda ba phungdoki. Fighter ahum dugi maming Aiden Son amasum Brahim Sadun kawi. Kona sibigi serak pikiba maramna makoi firing squad na kaptano hatlagani adubu makoi appeal tawna batha amagi matamdi fangli hari British Foreign Secretary Luz Cruzna fighter ohum gi mayokta takiba rai du satnaba yaroidaba amasum aini yadaba amani haina phongdoki Prime Minister Boris Johnson gi spokesman Jamie Davis nasu Geneva Convention gi makhada POW prisoners of war sing Lanmi ama oina ngak thokpiba laigadabani haina phongdoki Sadungi pa tahar saduna ma kisai kunga mathukakta ngairi masano padu foreign fighter nate Ukraine gi citizen haina phongdoki Lanmi ahungi sairasi thabakta onthokiba tarabadi UK amasum Morocco da yamna nuaina daba kaya lakhani haina su thajari haina su pausna phongdorakli Lushilakpoina topa pawamna Zelensky na Putin gi mathakta sanction thamjinkre Russian President Vladimir Putin, Russian Sarkar ki spokesman Dmitry Peskov, Prime Minister Mikhail amasum atai top official kya gi mathakta sanction thamjin bagi order ama Ukraine gi President Volodymyr Zelensky na sign tokre hari National Security and Defense Council of Ukraine lokiba pidep ama approve tawkibaga loinana President order sign tawkibani sanction list asida Russia gi top official punna kuntraga mga yauri makoidugi manungda Russia gi Security Council gi Secretary Nikolai Defense Minister Sergei Shoigu amasum Foreign Minister Sergei Lavrov su yauri Ukraine thamjiliba sanction asigi makhada makoi Ukraine sangba yararoi amasum visa amasum atai permit sing kaktatpa Ukraine gi state award lauthokpa license lauthokpa yauri haina su paus na makhatana phongdorakli adu hauji koina di mem paus matanga se lusinjarage masum pathok sagib da surki blan ki bakya yauro su mem ngak pi gene masum matam ge ba maru bi paus sing su mem da lep palitan update pi zara ken su channel asigi mekeri mem da thamjari and thank you